ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯦꯔꯨꯛ ꯃꯅꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯅꯔꯝꯂꯒꯅꯤ꯫ ꯄꯦꯔꯨꯛ ꯃꯅꯥꯁꯤ ꯃꯩꯇꯩꯂꯣꯟꯗ ꯄꯦꯔꯨꯛ ꯀꯧꯏ, ꯍꯤꯟꯗꯤꯗꯅ ꯒꯣꯇꯨꯀꯣꯂꯥ, ꯏꯪꯂꯤꯁꯇꯅ ꯁꯦꯟꯇ꯭ꯔꯦꯂꯥ ꯑꯦꯁꯤꯌꯥꯇꯤꯀꯥ ꯀꯧꯅꯩ, ꯕ꯭ꯔꯥꯍ꯭ꯃꯤ ꯄ꯭ꯂꯥꯟꯠꯁꯨ ꯀꯧꯅꯩ꯫ ꯄꯦꯔꯨꯛ ꯃꯅꯥꯁꯤ ꯂꯝꯕꯤ ꯃꯌꯥ ꯑꯃꯗꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯀꯌꯥꯗꯁꯨ ꯄꯪꯍꯧꯗ ꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯔꯨꯛ ꯃꯅꯥꯁꯤ ꯍꯤꯗꯥꯛꯀꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯆꯠꯅꯤ ꯍꯥꯏꯕꯗꯤ ꯄꯦꯔꯨꯛ ꯃꯦꯠꯄ ꯍꯥꯏꯗꯨꯅ ꯑꯥꯂꯨ ꯃꯣꯔꯣꯛ ꯇꯣꯉꯥ ꯍꯥꯞꯇꯨꯅ ꯄꯦꯔꯨꯛ ꯃꯅꯥꯗꯨ ꯀꯨꯞꯅ ꯁꯣꯏꯔꯒ ꯃꯦꯠꯂꯒ ꯆꯥꯅꯅꯕꯅ ꯌꯨꯝ ꯌꯨꯝꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯖꯣꯇꯣꯟ ꯇꯧꯗꯨꯅ ꯊꯥꯅꯩ꯫ ꯈꯣꯡ ꯍꯥꯝꯕ, ꯄꯨꯛ ꯖꯦꯛꯄ ꯃꯇꯝꯗ ꯄꯦꯔꯨꯛ ꯃꯅꯥꯁꯤ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯨ ꯄꯤꯊꯛꯄꯗꯁꯨ ꯀꯥꯟꯅꯍꯜꯂꯤ꯫ ꯁꯣꯔ ꯍꯣꯟꯗꯅ ꯃꯅꯥ 8 ꯍꯦꯛꯂꯒ ꯀꯪꯅ ꯍꯤꯡꯅ ꯆꯥꯕꯁꯨ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤ꯫ ꯂꯥꯏ ꯄꯦꯔꯨꯛ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯨꯞꯄ ꯄꯦꯔꯨꯛꯇꯨꯒ ꯎꯆꯤꯁꯨꯃꯟ ꯃꯅꯥꯒ ꯄꯦꯔꯨꯛꯀ ꯄꯨꯟꯅ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯨ ꯊꯛꯄꯗꯁꯨ ꯄꯨꯛ ꯌꯦꯛꯄ ꯑꯃꯗꯤ ꯈꯣꯡ ꯍꯥꯝꯕ ꯑꯇꯩ ꯏ ꯃꯔꯤ ꯑꯅꯥꯕ ꯀꯌꯥꯗꯁꯨ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯅ ꯄꯦꯔꯨꯛ ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯔꯕꯁꯨ ꯍꯤꯌꯥꯡꯒꯩ ꯍꯥꯏꯕꯗꯤ ꯅꯣꯚꯦꯝꯕꯔ ꯊꯥꯗꯗꯤ ꯄꯦꯔꯨꯛ ꯃꯅꯥꯁꯤ ꯃꯤꯌꯥꯝ ꯆꯥꯕꯤꯒꯅꯨ, ꯍꯦꯟꯅ ꯄꯨꯛꯀꯤ ꯐꯠꯇꯕ ꯑꯅꯥꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯗ ꯃꯥꯏꯔꯦꯟ, ꯏꯪꯂꯤꯁꯇꯅ ꯄꯝꯀꯤꯟ ꯊꯣꯡꯕ ꯃꯇꯝꯗ ꯄꯦꯔꯨꯛ ꯃꯅꯥꯁꯤ 8 ꯈꯛ ꯍꯦꯛꯂꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯨꯗ ꯍꯥꯞꯄꯤꯌꯨ꯫ ꯃꯥꯏꯔꯦꯟꯒꯤ ꯃꯍꯨ ꯀꯟꯕꯗꯨ ꯄꯦꯔꯨꯛ ꯃꯅꯥꯗꯨꯅ ꯃꯥꯡꯍꯜꯂꯤ꯫ ꯄꯣꯝ ꯂꯥꯏꯈꯨꯟ ꯇꯧꯕ, ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯃꯣꯝ ꯆꯤꯛꯄ, ꯅꯥꯕ, ꯂꯣꯛ ꯂꯣꯛ ꯂꯥꯎꯅ ꯃꯅꯝ ꯅꯝꯊꯤꯅ ꯂꯩꯕ ꯅꯥꯀꯣꯡꯒꯤ ꯑꯅꯥꯕꯁꯨ ꯄꯦꯔꯨꯛ ꯃꯅꯥꯁꯤ ꯃꯔꯥ ꯆꯥꯎꯅ ꯈꯣꯏꯗꯣꯛꯅ ꯐꯨꯠꯂꯒ ꯃꯈꯨꯝ ꯀꯨꯞꯄꯗ ꯄꯛꯄ ꯃꯅꯤꯜꯗꯨ ꯂꯧꯔꯒ ꯐꯨꯠꯇ 1-2 ꯍꯥꯞꯄꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯃꯅꯤꯜꯗꯨ ꯆꯥꯃꯁ ꯃꯈꯥꯏ ꯑꯃꯒꯨꯝꯕꯇ ꯐꯪꯒꯅꯤ, ꯌꯥꯝꯅꯗꯤ ꯐꯪꯗꯕꯅꯤ꯫ ꯄꯦꯔꯨꯛ ꯐꯨꯠꯄꯒꯤ ꯃꯍꯤꯗꯨ ꯅꯠꯇꯦ, ꯄꯦꯔꯨꯛ ꯐꯨꯠꯄꯗ ꯀꯨꯞꯄ ꯃꯈꯨꯝ ꯑꯣꯏꯔꯕꯁꯨ, ꯄꯨꯈꯝꯅ ꯀꯨꯞꯄ ꯑꯣꯏꯔꯕꯁꯨ, ꯄ꯭ꯂꯦꯠꯅ ꯀꯨꯞꯄ ꯑꯣꯏꯔꯕꯁꯨ ꯀꯨꯞꯄꯤꯔꯤꯕꯗꯨꯗ ꯄꯛꯂꯛꯄ ꯏꯁꯤꯡꯒꯤ ꯃꯅꯤꯜꯗꯨꯅꯤ ꯂꯧꯒꯗꯧꯔꯤꯕꯁꯤ꯫ ꯑꯩꯅꯁꯨ ꯇ꯭ꯔꯥꯏ ꯇꯧꯖꯈ꯭ꯔꯦ, ꯀꯥꯟꯅꯈꯤ, ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯍꯟꯈꯤ, ꯀꯥꯟꯅꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯌꯨꯇꯨꯕꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫